पोक्ट्रीबा अंगांगा लोइनना ममा सिरै इम्फाल लेबा हॉस्पिटल मंगादा मेडिकल हेल्प पीबीयू हाइबा यादबदगी ngasi ayu anganbada mironbi maunaha ama poktриba anganga loinana sirai thaudo asi hospital singna mironbi nupi asibu admit tabiyu yadabadagi sijo hospital casualty da purakpagi lambi da laikhidabani hairi laikhidrabi mironbi maunaha adu kanpataliyo kamai saikun mapuroiba roshan balangna ngarang Senapati District Hospital pukhalakpada Imphal da chatnaba hairakpani hairi khudakta gari wairaga Jenims ta lakhi adubu ningthina layeng bide haina maral siraduna hospital da sangnaba haijabada su yarakhide hairi tungda Rims ta sangbada yarakhide ikon konbada siza hospital tamna lakpada laibak thiba thodo adu mayokna kibin haina su pawsina makhatari atopa maruoiba paw amanamo ngasi su COVID-19 nupa masa ama laikhidre laisat asina sikhiba miyoi nipan sukhre COVID-19 laisana positive oibdigi Rims Hospital layengduna lairakhiba nupa masa ama ngasi laikhidraba nupa masa asi khwairakpam sanatomba saitaraga manga apokpa giming case inaw apokpi giming ebema kawi moirang kendra gi Bisnupur subdivision gi manung sanna leiba Phubala ward number 4 Phubala mamang laikai digine laikhidraba nupa masa asi gi kidney animuk fail oiduna kidney patient ama oina tha anigi mamangda Rims gi nephrology department layengduna lairakhibani laibak thibidi mahak pu layeng liba doctor adu COVID-19 positive oiraktuna mahak tanatana mahak pu seva tawriba manungi miyoi ani haibadi mapa manaw nupa su positive oiki aduga mahak ki apokpi mamadi negative oiki nupa masa asi ngasi ayu angan bada Rims ta laikhidabani hairi panba yabadi laikhidraba angang si taekwondo gi maming leiraba sanaroi ama oirami haina su pawsina makhatari mayam lockdown gi oiba Manipur gi tak sangdoglibasi lakliba tang taretigi hayengdigi horaga tang taraga manga phuba sangdokre tang taraga manga thanipan English singani kun phabu sangdokre aduga mayam sorakpang katang mayam da hapitang haijarange aduga hayeng phajana update tawjarage dukan phambagi oina mayam locality based retail shop ki oina dukan phambagi pung sing ayabasi pung 9 dagi horaga pung 12 phoba nungthin gi ayuk pung 9 dagi na nungthin gi pung 12 phoba except Sunday oi duga magi locality based retail shop se moi de yaw ribising se ayamana vegetables kumba the fruit kumba yonbasing milk boots kumba the poultry meat kumba fish kumba loina yawre aduri atopa manamo wool sell shops moi sagum bagi di thangal bazar ga masum dara masala gi di ayuki pung 10 de horaga nungthin gi pung 3 pawba hangani hari moi except Sunday natana ko aduga mayam atai update si sangman gra he ayung kida mayam update to bang amna bo khona jarake to mayam aina si pathok sakhi sida so ki bulan ki yor si mayam ngak pigani amasung matam gi oiba I pausing si athuba matam update to bang amna bo khona jarake Manipur top channel gi mekhedi gi aduga mayam nung sibiduna channel sibu subscribe to widragadi subscribe to biramo amasung video sibu like to biramo amasung sibiduna video si mipung khudimak yawbina bagi damakta share to biramo share video si matang asai lusin jarage and thank you.